Manipur gi irang asina shokhallaba Loumee Singgi amangata thonkhre lobuk Singgi compensation pinaba Center Lengang Lupa Crore kuntranipan henbagi senpam State Lengakta pikhre haina Minister of State for Agriculture and Family Welfare Ramnath Thakur na fongdokkhre. Ngasi Parliament ki Lower House Lok Sabha da Manipur gi MP Dr. Bimol Akoijam-na hangkhiba Unstarred Question amana Manipur gi irang asida Loumee Sing lobukta thabak tauba phangdaba asigi yenglaga lengakna kari thabak paikhet pire haina hangkhiba wahangi paokhum pireduna Minister Ramnath Thakur na haikibada Ministry of Home Affairs na haukiba sahigi August hada Manipur gi irang asigi yenglaga apunbagi oina Special Package Lupa Crore Sanisum na mapan Lakh nipu mga gi senpham ama Kaithokkhre masigi manungda Lupa Crore kuntra nipan ga Lakh humpu amang ata thokraba irang asina maram orga lau singuda shokhallaba Loumee Singgi compensation pinaba yauri Center Lengana Housing Fawada Manipur Lengana Hairapagi Matungina Punna State Asigi Lupa Crore Kuntramathoi Lakh Humputeret Kaithokhtuna Pikre Center Lengana Comprehensive Oiva Scheme Amadi Program Kya Paikhatuna Loumee Singgi Lau Singuda Amadi Kunagi Samilonda Sakhonaba Paikhatuna Lakh Hairibe Scheme Asi Manipur Yauna India Gi State Singamadi Union Territory Singda Leriba Lau Singubagi Tongan Bahiram Kyada Kanaba Piribani Hiramasida Yauribadi Lobagi Credit Insurance Income Support Infrastructure Crop Horticulture gisu oiribani seed mechanization marketing organic amadi natural farming farmers collectives irrigation extension minimum support price da Loumee Singgi pothok sing leiba digital agriculture na singbani